ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯖꯤꯔꯤꯕꯝꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯂꯦꯞꯇꯅ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯤ꯫ ꯄꯥꯎꯁꯤꯅ ꯍꯥꯏꯔꯤ ꯖꯤꯔꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯕꯨꯡ ꯃꯩꯇꯩ ꯈꯨꯟꯗ ꯀꯥꯏꯖꯪ ꯀꯨꯀꯤ ꯈꯨꯟ ꯃꯊꯛꯇꯒꯤ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯌꯥꯎꯅ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯄꯥꯎ ꯑꯁꯤꯗꯅ ꯍꯥꯏꯔꯤꯕ ꯈꯨꯠꯊꯣꯛꯅꯕ ꯑꯁꯤꯗ CRPF ꯑꯃ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯍꯥꯟꯕꯗ ꯄꯥꯟꯗꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯍꯥꯟꯅ ꯃꯌꯥꯝꯗ ꯇꯦꯟꯇꯛꯅ ꯊꯝꯖꯒꯦ꯫ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒꯤ ꯊꯧꯑꯣꯡ ꯇꯣꯛꯁꯤ, ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯟꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯁꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯥꯒꯣꯟꯅꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡ ꯀꯟꯕꯗ ꯉꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄꯗ ꯊꯤꯟꯊꯔꯒꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯕꯒꯤ ꯃꯇꯝ ꯊꯦꯡꯃꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯟꯅꯕꯒꯤꯗꯃꯛ ꯂꯅꯥꯏ ꯂꯨꯞ ꯀꯌꯥꯃꯨꯛ ꯊꯣꯛꯂꯛꯂꯒ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯅꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯧꯅꯔꯨꯕ ꯇꯧꯗꯨꯅ ꯄꯨꯟꯅ ꯆꯪꯁꯤꯟꯃꯤꯟꯅꯗꯨꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯇꯝ ꯑꯣꯏꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯇꯩꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯂꯩꯔꯩꯄꯥꯛꯀꯨꯝꯕꯅꯤ ꯈꯟꯅꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯁꯤꯒꯤ ꯐꯖꯕ ꯑꯃꯗꯤ ꯊꯨꯝꯍꯤ ꯆꯦꯟꯗꯕ ꯑꯁꯦꯡꯕ ꯏꯁꯤꯡ ꯑꯣꯏꯕ ꯑꯁꯤꯕꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯁꯛ ꯈꯪꯕ ꯄꯥꯠ ꯑꯃ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯁꯤꯡꯊꯥꯕꯗ ꯌꯥꯎꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠꯁꯤꯡ ꯑꯁꯤꯗꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯔꯝꯕ ꯃꯁꯛ ꯃꯥꯡꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯑꯣꯡ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯃꯛꯇꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯥꯡꯖꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯥꯠ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯃꯁꯛ ꯃꯥꯡꯗꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯃꯗꯤ ꯅꯧꯅ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤꯗꯃꯛ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤ ꯍꯥꯏꯕ ꯇꯣꯉꯥꯟꯕ ꯂꯣꯏꯁꯪ ꯍꯥꯡꯂꯒ ꯄꯥꯠ ꯑꯁꯤꯕꯨ ꯀꯟꯅꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯂꯩꯈ꯭ꯔꯕꯁꯨ ꯃꯥꯏ ꯄꯥꯛꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕꯒꯤ ꯃꯃꯤ ꯇꯥꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯁꯧꯒꯠꯂꯒ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯆꯨꯝꯒꯅꯤ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯌꯥꯝꯕ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯏꯇꯤꯟꯐꯝ ꯑꯣꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯇꯨꯔꯦꯜꯁꯤꯡ ꯑꯁꯤꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯕꯨ ꯑꯃꯗꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯁꯤꯡꯗ ꯇꯨꯝꯕ ꯉꯝꯗꯕ ꯄꯣꯠꯂꯝ ꯃꯔꯨꯑꯣꯏꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯊꯥꯗꯔꯛꯄꯗꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯆꯥꯎꯅ ꯃꯥꯡꯇꯛꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯔꯤ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯂꯪꯊꯣꯛꯄ ꯑꯃꯗꯤ ꯂꯪꯊꯕ ꯂꯦꯞꯇꯕ ꯑꯁꯤꯃꯛꯇꯤ ꯏꯁꯥꯒꯤ ꯏꯈꯣꯡꯗ ꯊꯥꯡꯅ ꯑꯃꯗꯤ ꯁꯤꯡꯖꯪꯅ ꯌꯥꯟꯁꯤꯟꯖꯕꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯦꯟꯒꯠꯅꯕ ꯑꯆꯧꯕ ꯃꯔꯝ ꯀꯌꯥꯃꯨꯛ ꯑꯣꯏꯍꯜꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯣꯛꯇꯥꯛ ꯍꯥꯏꯗ꯭ꯔꯣ ꯏꯂꯦꯛꯇ꯭ꯔꯤꯛ ꯄ꯭ꯔꯣꯖꯦꯛ ꯑꯁꯤꯅꯁꯨ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯍꯟꯅꯕꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗ ꯍꯧꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥꯃꯨꯛ ꯀꯣꯛꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯤꯡꯒꯤ ꯎꯃꯪ ꯂꯩꯔꯛꯇꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯃꯔꯨ ꯀꯣꯛꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡ ꯈꯔꯗꯪ ꯆꯨꯕꯗ ꯆꯤꯡꯒꯤ ꯂꯩꯄꯥꯛ ꯂꯩꯉꯣꯏ ꯀꯌꯥ ꯆꯦꯟꯊꯔꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯣꯛꯇꯥꯛ ꯄꯥꯠ ꯍꯦꯟꯒꯠꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝꯁꯨ ꯑꯣꯏꯗꯕ ꯅꯠꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯂꯣꯛꯇꯥꯛ ꯗꯤꯕꯦꯂꯞꯃꯦꯟ ꯑꯣꯊꯣꯔꯤꯇꯤꯗ ꯉꯥꯛꯇ ꯏꯟꯊꯣꯛꯂꯒ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜꯒ ꯅꯛꯅꯅ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯅꯥꯏ ꯂꯨꯞ ꯀꯌꯥꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣꯛꯇꯥꯛ ꯄꯥꯠ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯉꯥꯛ ꯁꯦꯟꯗꯨꯅ ꯀꯟꯅꯅꯕꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯆꯤꯡꯒꯤ ꯎꯃꯪ ꯀꯟꯕꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯂꯣꯏꯅꯅ ꯐꯠꯇ ꯍꯥꯎꯊꯤ ꯂꯪꯊꯕ ꯊꯤꯡꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯒꯤ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯇ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡ ꯂꯅꯥꯏ ꯂꯨꯞꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜ ꯑꯃꯗꯤ ꯈꯣꯡꯅꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯑꯃꯗꯤ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯗꯣꯛꯄ ꯑꯃꯗꯤ ꯂꯪꯊꯕꯗ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯃꯥꯂꯦꯝꯗ ꯑꯇꯥꯡꯕ ꯄꯥꯠ ꯑꯃ ꯑꯣꯏꯔꯤꯕ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯟꯕꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯔꯝꯗꯤ ꯂꯣꯛꯇꯥꯛ ꯄꯥꯠꯇ ꯏꯇꯤꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯗ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝ ꯀꯌꯥꯅ ꯆꯦꯟꯊꯔꯛꯄꯗꯒꯤ ꯄꯥꯠ ꯑꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝ ꯃꯥꯡꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯣꯛꯇꯥꯛ ꯄꯥꯠ ꯀꯟꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯁꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ DMUꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯐꯥꯖꯤꯜꯂꯨꯔꯤ꯫ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯩ ꯆꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯔꯤꯒꯨꯂꯔ BC ꯔꯦꯖꯤꯁꯇꯔ ꯍꯥꯞꯄ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟ ꯇꯥꯜꯂꯗꯨꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯄꯨꯂꯤꯁꯅ ꯐꯥꯖꯤꯜꯂꯨꯔꯦ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:00 ꯇꯥꯕ ꯃꯇꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯀꯦꯝꯄꯁꯇ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯔꯁꯅꯦꯜ ꯈꯔ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯍꯩꯔꯣꯏ ꯂꯨꯆꯤꯡꯕ 5 ꯄꯨꯅꯕ ꯍꯣꯠꯅꯈꯤ꯫
ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛ ꯐꯥꯕꯤꯌꯨ ꯍꯥꯏꯕꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯍꯩꯔꯣꯏ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯤꯖꯅꯔꯁ ꯕꯦꯟ ꯑꯃꯗ ꯍꯥꯞꯇꯨꯅ ꯄꯨꯈꯤ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯡ 3 ꯊꯝꯂꯕ ꯃꯇꯨꯡ ꯉꯁꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯄꯨꯡ 3 ꯇꯥꯕ ꯃꯇꯝꯗ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯈꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯕ ꯂꯩꯔꯣꯏ ꯍꯥꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯔꯤꯒꯨꯂꯔ ꯕꯤꯁꯤ ꯔꯦꯖꯤꯁꯇꯔ ꯍꯥꯞꯄꯨ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯇꯥꯟꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯙꯅꯃꯟꯖꯨꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯂꯩꯉꯥꯛꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯕꯗꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯩ ꯆꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯕ꯭ꯂꯣꯛꯇ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯣꯏꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯄꯨꯂꯤꯁꯇ ꯑꯣꯟꯁꯤꯟꯗꯨꯅ ꯂꯥꯟ ꯇꯧꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯃꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯔꯤꯒꯨꯂꯔ ꯕꯤꯁꯤ ꯔꯦꯖꯤꯁꯇꯔ ꯑꯃꯗꯤ ꯅꯟ ꯇꯤꯆꯤꯡ ꯁ꯭ꯇꯥꯐ ꯊꯝꯗꯨꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯃꯇꯤꯛ ꯃꯉꯥ ꯂꯩꯍꯜꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯕꯤꯗꯅ ꯂꯩꯉꯥꯛꯅ ꯂꯩꯊꯣꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯖꯤꯇꯤꯕ ꯑꯣꯏꯕ ꯔꯦꯁꯄꯣꯟꯁ ꯈꯔꯗꯤ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯖꯪ ꯍꯟꯕ ꯂꯩꯔꯣꯏ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯋꯥꯀꯠ ꯇꯥꯔꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ AP ꯄꯟꯗꯦꯜ ꯂꯧꯊꯣꯛꯅꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯩ ꯆꯥꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛ DMUꯗꯁꯨ ꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯊꯛꯇ ꯃꯍꯩꯔꯣꯏꯁꯤꯡꯕु ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯅ ꯈꯣꯡꯖꯪ ꯅꯝꯊꯕ ꯉꯝꯂꯣꯏ ꯃꯍꯩꯔꯣꯏ ꯆꯥꯝꯃ ꯐꯥꯖꯤꯟꯕꯗ ꯃꯍꯩꯔꯣꯏꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤ ꯈꯣꯡꯖꯪꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ ꯑꯃꯔꯣꯝꯗꯅ ꯐꯌꯦꯡ ꯈꯔꯥꯡꯗ ꯑꯣꯏꯜ ꯗꯤꯄꯣ ꯁꯥꯅꯕ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯐꯌꯦꯡ ꯈꯔꯥꯡꯗ ꯑꯣꯏꯜ ꯗꯤꯄꯣ ꯑꯃ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ ꯍꯥꯏꯅ ꯁꯤꯡꯎ ꯄꯥꯡꯒꯟꯕ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯅꯤꯡꯊꯧꯖꯝ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯃꯤꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ ꯐꯌꯦꯡꯗ ꯂꯩꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯗ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯌꯦꯡ ꯈꯨꯜꯒꯤ ꯃꯅꯨꯡ ꯆꯟꯕ 59 ꯈꯔꯥꯡ ꯀꯣꯏꯔꯦꯡꯒꯤ ꯁꯅꯥꯕꯨꯡ ꯑꯣꯏꯅ ꯂꯩꯔꯝꯂꯕ ꯃꯐꯝ ꯑꯃꯗ ꯂꯩꯉꯥꯛꯅ ꯑꯣꯏꯜ ꯗꯤꯄꯣ ꯊꯝꯅꯕ ꯗꯤꯃꯥꯔꯀꯦꯁꯟ ꯇꯧꯕꯗ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯐꯌꯦꯡꯒꯤ ꯃꯤꯌꯥꯝꯅ ꯀꯠꯊꯣꯛꯂꯕ ꯃꯐꯝ ꯑꯁꯤꯗ ꯑꯣꯏꯜ ꯗꯤꯄꯣ ꯑꯁꯤ ꯁꯥꯟꯅꯁꯤ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯤꯑꯣꯏꯕꯅ ꯍꯤꯡꯕꯗ ꯊꯥꯎ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯔꯦꯜꯋꯦ ꯂꯥꯛꯄꯗꯒꯤ ꯃꯥꯂꯣꯝꯗ ꯑꯣꯏꯜ ꯗꯤꯄꯣ ꯑꯃ ꯊꯝꯈ꯭ꯔꯦ ꯃꯈꯥ ꯇꯥꯅꯁꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯅꯕ ꯗꯤꯄꯣ ꯑꯃ ꯊꯝꯅꯕ ꯈꯟꯅꯔꯛꯄꯗ ꯂꯩꯉꯥꯛꯅ ꯐꯌꯦꯡ ꯈꯨꯜꯒꯤ ꯈꯔꯥꯡ ꯀꯣꯏꯔꯦꯡ ꯃꯐꯝ ꯑꯁꯤꯗ ꯊꯝꯅꯕ ꯈꯟꯅꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯠꯁꯤꯡ ꯑꯁꯤꯗꯒꯤꯁꯨ ꯑꯅꯧꯕ ꯗꯤꯄꯣ ꯑꯁꯤꯅ ꯍꯦꯟꯅ ꯆꯥꯎꯒꯗꯧꯔꯤꯕꯅꯤ ꯑꯣꯏꯜ ꯗꯤꯄꯣ ꯑꯁꯤ ꯂꯩꯔꯕꯗꯤ ꯑꯍꯦꯟꯕ ꯁ꯭ꯇꯣꯛ ꯊꯝꯕ ꯉꯝꯗꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯣꯏꯜ ꯗꯤꯄꯣ ꯁꯥꯕꯗ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯑꯁꯤ ꯂꯦꯞꯄꯤꯌꯨ ꯑꯣꯏꯜ ꯗꯤꯄꯣ ꯑꯃ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯥꯏ ꯄꯤꯕꯥꯁꯤꯡꯒꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ ꯑꯃꯥꯏ ꯄꯤꯕ ꯑꯂꯨꯞ ꯂꯨꯞ ꯑꯄꯜ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯑꯣꯏꯕ ꯄꯣꯛꯄ ꯂꯨꯍꯣꯡꯕ ꯑꯃꯗꯤ ꯁꯤꯕꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯁꯤꯡꯗ ꯃꯥꯟꯅꯕ ꯏꯔꯥꯠ ꯊꯧꯔꯝ ꯄꯔꯤꯡ ꯑꯃ ꯁꯦꯝꯗꯨꯅ ꯑꯃꯥꯏ ꯄꯤꯕꯥꯁꯤꯡꯒꯤ ꯑꯣꯏꯕ ꯃꯥꯟꯅꯕ ꯈꯨꯠꯂꯥꯏ ꯂꯥꯏꯔꯤꯛ ꯑꯃ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯅꯕꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯃ ꯁꯛꯂꯦꯟ ꯌꯥꯎꯅ ꯄꯥꯡꯊꯣꯛꯂꯒꯅꯤ ꯑꯄꯜꯒꯤ ꯆꯤꯔꯣꯜ ꯑꯃꯗ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 7:30 ꯍꯧꯗꯨꯅ ꯅꯨꯡꯊꯤꯜ ꯄꯨꯡ 4 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯔꯝ ꯄꯔꯤꯡꯁꯤꯡꯗ ꯆꯦ ꯄꯥꯕꯤꯅꯤꯡꯕ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡꯅ ꯅꯝꯊꯣꯛꯂꯕ ꯐꯣꯝ ꯔꯥꯖꯦꯁ ꯕꯨꯛ ꯁ꯭ꯇꯣꯔ ꯁꯨꯔꯦꯁ ꯕꯨꯛ ꯁ꯭ꯇꯣꯔ ꯑꯃꯗꯤ ꯔꯣꯌꯦꯜ ꯕꯨꯛ ꯁ꯭ꯇꯣꯔ ꯒꯣꯚꯔꯅꯔ ꯔꯣꯗ ꯏꯝꯐꯥꯜꯗꯒꯤ ꯂꯧꯕꯤꯕ ꯌꯥꯒꯅꯤ ꯍꯥꯏꯔꯤ ꯆꯦ ꯄꯤꯕꯤꯒꯗꯕꯁꯤꯡꯒꯤ ꯑꯃꯗꯤ ꯁꯔꯨꯛ ꯌꯥꯒꯗꯕꯁꯤꯡꯅ ꯑꯀꯨꯞꯄ ꯋꯥꯔꯣꯜ ꯑꯄꯥꯜ ꯀꯪꯂꯩꯄꯥꯛꯀꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8794621381 6009387171 ꯑꯃꯗꯤ 9856429318 ꯗꯒꯤ ꯈꯪꯕ ꯌꯥꯒꯅꯤ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝ ꯑꯁꯤꯗ ꯃꯔꯨꯑꯣꯏꯅ ꯑꯃꯥꯏ ꯄꯤꯕꯥꯁꯤꯡ ꯑꯔꯥꯡꯐꯝꯁꯤꯡ ꯋꯥꯔꯤ ꯂꯤꯕꯁꯤꯡ ꯑꯃꯗꯤ ꯏꯅꯥꯠ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯔꯤ ꯃꯃꯥꯡꯗꯁꯨ ꯑꯄꯜ ꯀꯪꯂꯩꯄꯥꯛꯅ ꯁꯤꯟꯗꯨꯅ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕ ꯃꯤꯐꯝꯁꯤꯡ ꯀꯨꯝꯖꯥ ꯏꯪ 2022ꯒꯤ ꯑꯦꯄ꯭ꯔꯤꯜ 16ꯇ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕ ꯏꯝꯐꯥꯜꯗ ꯑꯗꯨꯒ ꯆꯍꯤ ꯑꯗꯨꯃꯛꯀꯤ ꯑꯣꯒꯁ 13ꯗꯅ ꯀꯛꯋꯥ ꯀꯩꯊꯦꯜꯗ ꯄꯥꯡꯊꯣꯛꯄ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯔꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯍꯩꯂꯣꯏꯁꯪꯁꯤꯡ ꯂꯩꯉꯥꯛꯅ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯦ ꯃꯥꯏꯁꯨ
खुनाई अमा चाखोटपगी लंबीदा पुरकपा हाइबिस खुनाई अदुगी लैरिबा अवांग मथाकी महिलोइसंगसिंगना पीरिबा एजुकेशन सिस्टम अदुगी मखा पोली अदुबु यामना लाइबक थीबदि मणिपुर खुनाई दंगसिदगी स्टेट लेंगाकी लैरिबा यूनिवर्सिटी सिंग खुदम मोइना हायरबदा धनमंजुरी यूनिवर्सिटी मणिपुर टेक्निकल यूनिवर्सिटी अमदि मणिपुर यूनिवर्सिटी ऑफ कल्चर पुनमासी महिलोइ खुनाइबु लैखा ताना मंगननबा लिंखटपगा पांखक ओइरे हाइना मणिपुर यूथ एंड स्टूडेंट्स यूनियन माइसुना थोक सिरोल अमना फोंदोरकली सेल असिना मखा तारदुना डीएम यूनिवर्सिटी असी इंग्लिश सिंगनिगा तरागा त्रेता रूसागी मखा स्टेट असेंबलीना एक अमा पास तौदुना लिंखटखिबा यूनिवर्सिटी अमनी हाइरिबा यूनिवर्सिटी असी ngasi फावबद सही तरेत सुरगलाबसिदा रेगुलर बीसी मरम सुमना थमदबा रेगुलर रजिस्टर थमदबा ब्यूरोक्रेट ऑफिसर न मोट छिंजिनबा अमदी कंट्रोलर ऑफ एग्जामिनेशन असी रेगुलर ओइना थमदबन मरम ओइरगा माइरोइसिंगी एग्जाम मतम साना पांगथोकपा ngamdaba अमदी मार्कशीट सर्टिफिकेट मतम साना पिथोकपा ngamdabana awang thakki mai tamnabagi mapanda चटकदबा महिरोइ क्या चटप फंगदबा क्या असि महिरोइसिंगी यांगलेन सरु थुदेकपगा पांखक ओइरबनी तुंगी कैरियर मांखिगदौरे हाइदना धनमंजुरी यूनिवर्सिटी की महिरोइसिंगना हंगर स्ट्राइक तौरकपासिदा लैंगाकना थवोइदबिदा तासिनदबिदा लैबसिदा महिरोइ खुनाइगी राइट टू लाइफ खुंगोइनबनाइरि निंगसिंगबा याबदी ममांग थक्ता मणिपुर टेक्निकल दसु महिरोइ अमसुम लैंगाकी मरक्ता अकनबा मुक्नबा क्या लै मरमदी हेड ऑफ इंस्टीट्यूशंस ओइगदबा बीसी अमदी रजिस्टर असि ब्यूरोक्रेट ऑफिसर सिंगना उसिन सिंजिनबना मरम ओइरगा ngasi MTU की रेगुलर बीसी अमसुम रजिस्टर असि ब्यूरोक्रेट ऑफिसर सिंगना मोट सिंजिनदुना लैबसिना मरम ओइरगा माइरोइ सिंगी मरक्ता सरांगनबा क्या थोलकपगी ओइथोकपा लै यामना लाइबक थीरिबदी मणिपुर यूनिवर्सिटी ऑफ कल्चर की लाइबकसु तमंगमदे यूनिवर्सिटी कैंपस नियम सुमना थमदे यूनिवर्सिटी की रजिस्टर ब्यूरोक्रेट ऑफिसर ओइना ओइसिनहंदुना लैबसि कांखोंग सायरब यूनिवर्सिटी अम ओइरे हाइदि लेंगाना अथुबा मतमदा तंगदु लैतादबा मापु पांडबा यूनिवर्सिटी सिंग ओइहलिबा सिगी वन तो लैसिलु माइरोइ खुनाइगी पुंसी कनबियु अदुगा मणिपुर बु माहिगी थाक्ता अवांगबा थाक्ता पुखनबा होनबियु अदु नतब तारगदी माइसुना महिरोइ खुनाइगा समनदुना अकनबा खोंजंग क्या संगसिलगनी हाइनसु सिरोल असिना मखा तारकली अदुगा हौजिकोइनदि म्याम पाउसु मतांगसे लुसिनजरगे अमसु म्याम पुना नौबा अपडेट गमिना चैनल सिगी मेकेदेगी सु म्याम इन्फॉर्मदा मखा ताना थमजरी।